Akasbani Imphal Nganbam Nganthoi na pau pajari. Manipurgi irangda lanjanaduna relief camp singda lairiba singidamak phubala amadi saitonda nauna sariba prefabricated house Manipur Pradesh Congress Committee ki President K Megachandrana Bishnupur Jilla ki DC amadi tongan ba official singaloina na yangsinkhre. Nauna sariba prefabricated house asi athu matamda loisinduna relief camp ta lairiba miyamna thengnariba khudongcha dabasing kharadang oirabasu kokhalu haina Sri Megachandrana khongchat aduga mari lainana phongdokhi. Kumbi water supply scheme sangwa sagatpagi thabak singasi Disha committee na hakthengna na yangsinkhre. English ngani kunmathoi gi December thadagi New Development Bank NDB gi miteng makhada lupa koti 13 lakh humphumari rom changna sangwa sagatpagi thabak chatharkhiba adu khumang chawsinbagi mami taramdabada Disha committee gi member Dr. K.S. Romesh na nungaitaba phongdokhi. Raijagi Environment and Climate Change Vibhagna Imphal East Jilla gi Khurai Kongpal da leiba Netaji Memorial Club ko khusamnaduna amuktang sizinaraga hundokpa plastic ki matangda bhab taminabagi thoram ama pangthokre. Kongpal Laistram Lekai gi Khagokpam lampakta pangthokpa nongmagi oiba bhab taminabagi thoram aduda Environment and Climate Change Vibhag ki Director Dr. Taurangbam Brajakumar na hai plastic na thokhanba amangata sing hanthanba haibasi aikhoi isa da lei plastic pollution piba amangba sing asi yengraga aikhoi khudimangna plastic sizinaba hanthanba amadi atopa polam amana plastic ki mahut senaba hotnaminabagi tangai fadaba lei. Sandel Jilla gi Lamphau Charu da leiba Anal Khulen gi Inter Village Road ta singning khaibadagi Anal Khulen ga district headquarter ga samnaba lambi phaunadre. Haukiba nongmani ni asida leptana nongchubadagi Sandel district headquarter dagi kilometer 15 rom chatlaga leiba mafam asida singning khaibagi thawdo asi thokhibani. Thawdo aduna maram oiduna singleibak singna thachinkraba lambi adu amuhana chathok chachin yanaba Anal Naga Tangpi gi kangbuna lambi singdokpagi thabak chathari. Tungda Maike kiyadagi mateng pangba miyoi sing laktuna excavator yauna tongan ba khusu khulai sing sizinaduna lambi singdokpagi thabak chathaki hairi hauzik phawbagi oinadi lambi phaunaba yadri. Manipur ngasi nauna miyoi ahum COVID-19 positive oiba thengnare raijagi haksel bibangna thokpa cherol amagi matungina ngasi punna miyoi 15 test tawbada miyoi ahum positive oikhibani. Masi tharaga hauzik phawbada apunba positive oiba masing 303 sure hauzik active case 39 leiri. Coalition Against Drugs and Alcohol kadana sinduna nongmagi oiba academic awareness program ama Bishnupur Jilla gi Thinungai awang lekai da leiba Impets school da ngasi pangthokre. Lub asina nisagi mayokta lepa leitana chatharakpa campaign gi sarug ama oina tharamadu pangthokpani. Mayai kaba nisana mahiroi khunai da piba saitheng haiba hiramda pangthokpa miyamda khanghanbagi tharam aduda Lub asigi Secretary General Takhelambam Gitchandrana Nisana karam na miyobagi punsida sohanbagi haibagi matangda slide show utuna mahiroi singbu wakhal tahankhi. Pradhan Mantri Narendra Modi amasung Namibia gi Rashtrapati Netumbo Nandi Nadaitwaga ngasi leba adugi konong win hweki State House ta mirkangbugi thakta wari sanakre. Leba anigi marakta maru oiba lamsingda tengwang pinaba hengat handuna sel thumgi achetpa mari thamnaba pandamda wari sanaba adugi tungda haksel hidak langthak biofuel infrastructure framework amasung entrepreneurship ki lamda leba anina yana chekya sahi taunakhi. Namibia khongchata leiriba Pradhan Mantri Narendra Modi na leba adu sengotpada asawu thodang lawkhiba amasung leba adugi hanba Rashtrapati Laikhidraba Dr. Sam Nujoma gi mafamdai kai khumnaba utkhi. Chhattisgarh gi Dantewara da Maoist 12 sarkar da sangjarakre. District Superintendent of Police Gaurav Rai na hai sangjarakraba Maoist sing adugi manungda makhoi mapandi lupa lakh 19 gi mana lauthokraba miyoi singni. Makhoi sing adu da Raja Sarkar gi anauba rehabilitation policy gi makhada incentive oina makhoi amamamda lupa lising 50 gi senfam amadi tongan ba khudongchaba sing pigani hairi. Gujarat ki Barodara Jilla da thong ama ningkhairakpada miyoi mapan leikhidre kaya marumna sogapan nangle. Barodara Jilla amasung Anand Jilla anigi phaunaba Mahisagar Turel mathakta saba Gambira thong ngasi ayuk ningkhairakpada bus ama yauna gari ahum turel aduda tasinkhibani. Maragasida Gujarat ki Mukhya Mantri Bhupender Patel na thawdo adugi matangda thijinaba khanghankhre. Gandhinagar da ngasi Mukhya Mantri na sabapati oduna pangthokkiba Raijagi Mantri Mandol gi mifamda thawdo asigi matangda khanakhi. Paulo Jare.